ngasi thokiba thawdo wathok singam sum thengna khiba maruoiba I pausing khongachaga Manipur top channel gi mekai mayam da share tawjagi ahanbada Manipur sing thokiba thawdo wathok singi marakta maruoiba paw amoina lakhosaraga National Investigation Agency inayana lakholakpa case amagi matungina ngarang numit yungma matungda Salai Holding gi achauba thawdang lawriba narengmam Samarjit Imphal International Airport tamna purakpada maaki misang da airport ta Kulau Laurabigi Damam Yehum, Police na Fagat Cray, Police na Fagat Labam Yehum Adudi, Narengbam Bisurjit Laipam Tera Lakropam Laikai, Nauroibam David Laipam, Naurempam Amadi, Narengbam Nonglen Laipam Tera Lakropam Laikaini, Makoy Hum Gimatak Sinjame Police Station a Kiesam Lokat Cray Suhaidi, Amasum Makhatana Tera Lakropam Laikai Digi, Narengbam, Telo Tama Amadi, Narengbam Ranjana, Naurem Tong Kumantem Laikai Digi, Naurembam Medapati NEIDP Secretary Mayang Lambam Tolen Sao su police na fagat kre haina pawaman su makhatana su fungdoragli amasum nakana maromda salagi depositor sing namuk fungdoragli sumna Sengna haraganda ngarang samajipu support tawgiba long live Manipur long live samajine lawhib kangbu do samajine tawriba marando aduga samanai makhoi ju samaji support tawrmina samaji pharamina samajitu saigi ma Zisa Tangamina Moing is Parga, Mahoy Matakazu Sagan, Excelogabani, Natagadi, Etinasen Waipa, Aduga separatist movement, Matem Pamoy Tokani Sagana, some young Labiaroi, Hiding some of the support of Gamuzu, Hagadam. Amasum, Asumna Amarumda, Asumna Mapuloki, Mam Yang Taminasi. Oji Salaida. Paisa thamuba investor singna haha ka launa asuk yauna waraba matam sida mabu akoina Delhi airport gi phare Imphal da tang kunthra mathoida hayeng yorkani phagani ha puthorakani hana raja mayamna mabu puthorakani hana mabu taramna okani adu okpagi moongji deposit singna karam moong okadagi haibadudi akoina media da ju thamjaroi akoina mabu tang kunthra mathoida lakani na leiringai talaksida Kanaga Karamba Kuzin Tarangagi, Tang Kuntrama to Yodringada, Narang Pora Aga, Karamba Musing Namabu Sogoli, Anglaipak, Nayai Pare, Samazina Parena, Lau Kiba Kangu Singadu, Kanano, Quick Camera Putesta, Mayak Shena Ui. Amasum investor Kayana RS Samarjit supporter Haiba Amasum Salagi property, government Lokshilaga, depositor da, Sel Handopiu, Samarjit Sogotpa, Kandem Tawi, RS Samarjit protester Haiba Amasum we boycott Samarjit Haiba plate card kya paki henusu paus na makhatanasu fungdorog lemasum rusilak poina video clip masang katang mayam da hapsaramge Magi imung manung amasung mahaki sagai na te ngakani habse akoi jesi na mayek sing khangi aduna athuba matamda moina ngarang laukriba kanglai pangna yaipare samajina yaipare na laukriba music ado athuba matamda media gi kuthangda electronics and print media gi kuthangda sengtok birakadamni natragadi akoi akan bu khongjang changsilakani Amasum pausi marak thatpoina mayamna hena taningadaba pau content masang katang mayamda share tawzaramge COVID-19 laina laisat asi matau karamna malemna sandorakibano haibadugi matangda ngasi World Health Organization WHO na miyamda khangalagani WHO gi maikedi COVID-19 park sana malemda sandorakiba asi maru oina sa sandagi miyoibra sandorakibani haina thazai hairi CNN report torakpigi pau amagi matung inadi China natragana Asia gi khanungsuk thangba mafam amadagi sakpidagi sasanda laina asi launar aga China gi Wuhan gi kaithel singda yorakpani haina thazai haina pali WHO gi Director General nangarang paumi singda haikibada novel COVID-19 virus karamna horaki natragana lakhibano matangda sabsaba report of the organization asigi maikaidigi thamlagani haiba pau sinimyam ngaminasi matau karamna COVID-19 ni sandorakibana horakibana si sabsaba hairagani haina World Health Organization na phungdoki hairiba pau sini amasum makha satharak poina atopa pau kharamu mayam da share tawzage amasum mayam yamna pukning thawgani ngai oiba content ni mayam si content si minister N Biren Singhana ma ki Facebook account thagalakpa warol ni mayam da mu share tawzage Yumthong Kuding the rainwater harvesting park sana tahoba kanagani security amadi police ki office sing amadi quarter government ki quarter amasum office sing punamak nasu thaurang tawnaba hokrabani
demo oina myam yam simple oina sumna phongdok pirai Chief Minister na yum singda nala yabiraga pukri sembiba water tank sembiba sini haina su phongdok pirai aduga laikai da sanariba community hall singda su tabiyu haina su Chief Minister N Biren Singhana Facebook post sumbu warol ama thambirai amasu makha chatarak poina atopa pau kharanamo amasu makha chatarak poina atopa paung khatanga myam da pijage Government of Manipur Home Department gi tholakpa tang kun ga mapan March English ngani ge kun ga mathoida Hais Gyan Prakash Special Secretary Home Government of Manipur gi thadorak power role ni myam to the Deputy Commissioner Sandel Tengnopal Kamjong Urkhul Susampur asini amasu myam si subject sina illegal entry of Myanmarese nationalists khoi Manipur da Myanmarese sangak pokhot pa khra athingba haukiba tang kun ga truk thahum English ngani ga kun ga mathoida Department Letters of Even Number Date sigi gi numit asida thokiba sigi matang na myam da share tawjaram ge hairiba numit asida thokiba magi content sing the letter du da azuguma sing so misconstruct amasum interpreted differently appear tawi hari amasum state government na all humanitarian step masumem ikui kuidana Imphal da hadi Myanmarese nationalist kra sokpadi gi pukhalakana lekhatna khiba asigumba singsi state government na sigumba HP bisi makhatana tawkhigani hainasu makhatana su phungdorakli amasum a letter date 26/03/2021 na thokhiba dugi letter duda mention tawkhiba warol singdu withdraw tawre hainasu khuyek pirakana makhatana su phungdok pirai makasa tharak poina amasum lusilak poina topa maruiba pau kharanamo Manipur lengak tagi maru oina Manipur gi Chief Minister N Biren Singhana Urkhul district ki Siroi Singthakta lanmai sakpada mating pangbina naba Indian Air Force ta haijabadagi ngarang Indian Air Force ki helicopter ani mai muthatpada sijinagadaba bumpy bucket ka loinana lanmai sakhiba adu kanba ngam hore hairi haina PRO Shillong Ministry of Defence ki pawpaladuna PRO Imphal na Twitter tweet tawduna tawrakli hainasu paw amanusu makhatana phongdorali adu myam paw sulusilak poina Myanmar gi oiba update masang katanga myam da share tawjaramge Myanmar gi oiba anauba update ta myam March 18 da miyai yankhai gi mathoi anti-regime protesters sing kaptuna hatkre heba paw amasu akhanaba paw amanusu makhatana phongdorali aduga miyai yankhai gi mathoi si tharaga apun boina sian khiba miyai masingsi miyai sangwaga tara sure haina paw amanasu likhuna mana makhatana su phongdorakli amasum losilak poina ngasi gi oiba Manipur gi COVID-19 update myam da pijaramge press release number 370 ngasi numida warangi pung mga fuki oiba update ta tang kuntra thahom English ngan ge kun mathoida subna gi miye ani khe ngasi Manipur COVID-19 na positive hen ki general population gi amana no pani amana no pini makoi si Imphal West RAT da ama si hospital ama test to matam na khanga khibane aduga makhoisina kangpokpidigi ama masum urkhuldigi amane hainasu press release na makhatana su phongdorole masum makhoigi lefam sing containment zone masum makhoigi lokhatfam tokpa section tharang sing su lokhat kir hari aduga ngasi pung kun gamari da Manipur COVID-19 na miyo amata sen khide aduga apun boina sen khiba miyo masing sahum ga humdraga mari shure so hari aduga apun boina ngasi discharge tokhiba naba praktun discharge tokhiba miyo masing se anini makhoisi CRPF tigi ama amasum Sri digi amani so hari aduga hauji active case oina nahandunu laijiba Manipur da miye masingsi humpuga tareni aduga recovery rate si adugi matik singthaningai oina fogalaktuna 98.49% lairi hainasu press release na makhatana su phongdorakli